lambi sembal loide haijinduna sel haina thokre laingang na midyang changdrabade ban tawrakadawre lambi sembal loidana loide haijinduna engineer amade contractor singna sel haina thokre lambi sembagi thabak ase chief minister amadi mari lainaba minister na midyang changdrabade Southern Tangkhul Student Union na kuanba mafam singda ban tawragani laukthokre ngasi Manipur Press Club ta paumi singa unaba mada Student Union asigi president Yarsuiso Kasum na hai PMJ SY gi makada package number MN 09230 yangang pokpi bazar dagi chadong phauba package number MN 09205 kangkum dagi na wangli phauba gi lambe package number MN 09158 L029 dagi nongdam ti phauba gi lambi amade package number MN 09174 sikibung dagi na laukhong phauba gi lambi sembal loidana semle haiduna mari lainaba engineer amade contractor singna sel haina thokre PMGSY gi makhada mafam mari da suri bathabak ase suba loidana loire haibagi matang da mijeng sangbi yu haiduna mari lainaba RD and PR minister amade state asagi chief minister da mamang sahigi November thada tangkak ani thokna cherol pisinduna khangan basu laikhrabane lambi sembagi thabak ase maikai adom da leireba miyam gi yenglaga Christmas fawbugi mamang da loisinaba khangan khibane adubu anauba chahi haurakpadagi February yauraklaba fauba lambi sembidaba sigi matangda RTI thaduna wakat pasu laikhre tha ani helaklaba fauba RTI gi paukhum phangdana leire wathok asigi matangda mari lainaba minister amadi chief minister na athubada yengsinbiyo karigumba wafam asigi matangda mijeng sangdaba tarabade student union asina kuanba mafam singda ban kaubaga loinana Delhi de satuna wathok asigi matangda mari lainaba Union Ministry da wakat kani hainasu mahakna makhata na phongdokhe